बिस्मिल्लाहिर्रहमानिर्रहीम मुहतरम हजरात ngasi aikoina nainagadori basi tahajjud ki namas karamaina songani tahajjud ki namas asi karamba matamdano songadori basi tahajjud ki namas ki matam sina karambano amasung tahajjud ki namas ta karamba surat no aikoina songadori basi aduga ramzanul mubarak ki tha masa punna maksida nungti khudingi matam malayeba masigi matam masida Allah Ta'ala na har ek insan rozadar misak khuding maki dua se suksoi shoidan maki qubul to biyeba adugi matam madu karamba matam dano amasung iftar gi matam da son gadaba dua sina karambano iftar gi matungda son gadaba dua sina karambano haibigi matang daneba ngasi aikoina naina gadori basi masigi wafam kaya si naina dringai mamangda mayam da yamna nungsina darkhas amma khaktane ba tawjaningi basi nainariba wafam kaya se aikoina taba hu khragadi loidri fo watana ngai hotna seb gyan tana ngai gi hotna seb kari maram gino haiba matamda lakriba wafam singsigi matangda amakka konna tonganna message kaya gi zariya dagi phone call gi zariya dagi amasung comment gi zariya dagi hangakpagi darkar oidana ngai gi damaktane ba muhtaram dosto tahajjud ki namaz Allah Ta'ala na yamna pamjaba namaz amane ba tahajjud ki namaz soliba misak singsigi damakta Allah Ta'ala na Quran gi manungda thagatli baneba kana guma misak ama tahajjud ki matam sida tahajjud ki namaz se solaga Allah dagi dua tauba Allah Ta'ala na farishta singsida hebe e farishto aigi banda sina aibu yamna thajaraga mi singsi loina maktum khringai marak sida ma matum khata hugatlaga tahajjud namaz solaga aingondagi dua niri bani aduna farishta nakhoi loina mak sakhile horo mana herakpa posak khuding mak mana nirakpa dua khuding mak aina qubul tawrabani aduga magi damakta aphaba posak khuding mak ado aina fesla tarabani aduga tahajjud ke matam sida Allah Ta'ala ge arsh si asmani dunya haibadi uriba mitsina uriba asman si sifaba kuma aba matungduda farishta gi zariya de elan tawalleba kana leibano aingondagi nining ba hiningba nihauro hayhauro ai loina mak pirage kana leibano gunabu maaf tahonningba mahaki gunado ay suksoi soidan maki maaf tawbirage kokthok pirage asumna hadis pakta sula eba kana guma misak ama tahajjud tahugatle namaz sole lepingai marak sida tumning basina henman khidana magi khadang siga magi thabak siga nap nakhreba adugi matamaduda Allah Ta'ala na farishta sing sida haiba e farishto nakhoi sakhile horo mahakna aigi banda sina nire iba dua khudingmak aina qubul tawrabani kari maram gino haiba matamda tahajjud ke matam si sumna khaki Allah khaki ne mi loina mak tummi ngai matam dane ba aina haugatlaga namaz solibasi adui taragadi aina soliba namaz si sumna khaki Allah khaki ni masjid tasu kana amma poba leibanatti yum dasu kana amma poba leibanatti musallani aini aduga aiga Allah ka khaktane ba leiribasi adui taragadi aina soliba namaz se Allah khakta oibanina aina herakpan nirakpa dua khudingmak Allah Ta'ala na qubul tawbiyeba aikoigi mang dahukhiba adugum laba Allah wala buzruk kaya singsina haibibagi matung innadi nakhoi karigumma dunya pame adui taragadi tahajjud tahugatlo namaz solo aduga dua taw karigumma din pame adui taragasu tahajjud tahugatlo akhirat pamagasu tahajjud tahugatlo tahajjud ki matamasi Allah Ta'ala na yamna pamba matamne Allah Ta'ala na aikoi punna makpu tahajjud ki namaz sunba ngambagi tawfik pinabi boisan ahan bada aikoi tahajjud ki namaz sonangai gi damakta niyat zaruri neba niyat haibadi thamoina ningba duneba aigi thamoi sina ningkhare ai ngasi tahajjud ki namaz songani aing haugat kanena mahaki niyat adu pura oi khrabane adubu aikoi chin sina haidragadi wakhan nungai tena khallagadi chin sina haibiro tahajjud ki sunnat rakat ani Allah khaki damakta mai kibla olaga sonjari Allahu akbar ina tahajjud ki namaz asi sunnat ni aduna aikoina niyat lawba matamda sunnat haina lawragasu kaisu akaiba leite tahajjud ki namaz haina niyat lawragasu kaisu akaiba leite tahajjud ki nafal namaz haina lawragasu kaisu akaiba leite alhamdusi solaba matungduda aikoina sura pagadori basi aigi afaba sura du pabada kaisu akaiba leite tahajjud namaz ki damakta tongan ba sura mutayyan tawba amma foba leite ba aikoina soning ba sura aikoina paning ba sura du pabada kaisu akaiba leite aduga aikoina tahajjud ki namaz se rakat kaya no ba songadori basi
tahajjud ki namas rakat aikoina soningbara rakat to sonbada kaisu akai belaite angamba rakat ani khakta oiragasu aikoina sonba rakat mari ngamme mari sonba taruk ngamme taruk sonba aduiduga tahajjud ki namas rakat taraga ni thoini masigi taraga ni thoi sida aikoi gi nabi karim sallallahu alaihi wasallam gi maamul tahajjud ki namas rakat nipan neba sonbagi oiramni bas haibadi huzur sallallahu alaihi wasallam se tahajjud tawgat pa matamda namas rakat nipan se ayamana solam aduna tahajjud ki namas rakat taraga ni thoisi sondaba yadena leibanatteba aina ngamjabadu songadabneba namas rakat mari oigera namas rakat taruk oigera karigumba aina namas rakat taruk natragana nipan tara train thoisi solaga leiringaida dua tobagi matam phangoida boi taragadi sumna khaki namas rakat ani natragana mari natragana taruk phauta solaga aikoi allah da dua taw nangai gi hotnaga dabane asumna tahajjud ki matam si karamba matam don haibesida aikoi confuse chatlieba tahajjud ki matam aseng badi sehri gi matam sineb haibadi ahing gi aroi be hisadu buneb sehri loigeda basumna khaki pung amma watlingai matam se si khwaide gi phaba matam neba tahajjud ki aduna tahajjud ki matam si ahing gi aroi be hisane ba karigumba aikhoina ahing gi aroi be hisa sida haugat pangam maroina khallene adui taragadi aikhoi esha gi matung sida tahajjud ki ne tawraga namaz solamba adusu kaisu akai beleite tahajjud ki manung dane ba chalhan bigadori basi tahajjud ki matam aseng badi aikhoina tang tumuraba matungduda ahingi aroi be hisada hogatpaduneba tahajjud ki asengba matam haribasi aduna ramzanul mubarak ki thasida di tahajjud hogatpa yamna lairabaneba aikoina sehri chabagi damakta hogatpa matam sida kitangan hogatlaga tahajjud ki namas yamna laina sonba yaye aduga yumda leiriba ima iben sing sehri gi chaba thakpagi tayar tawdringai matam kharagi mamangda aikoi hogatlaga tahajjud ki namas phajana ningthinuaina sonbada kaisu akai beleite sumna tahajjud ki matam sisu allah taala aikhoi dua punnamak kubul tobiba matamne asumna ramzanul mubarak ki thasida nungti khudingi matam ama leiba hairiba matam sida allah taala na aikhoina niriba dua khudingmak ase kubul tobiyeba masigi matam asina iftar gi matam sine iftar gi matam se hek yorakpa matam sida allah taala na farishta loinamak tahaiba e farishto nakhoina chaiba tasbih khudimak ado loinamak thingjallaga thammo aduga rozadar singsina iftar gi matam sida tawriba dua singsida amin hayona ulamai kiram sing haib nakhoi iftar gi matam sida dua tawba kari maram ginu haiba matam sida numit chuppasi allah khakki damakta nakhoina allah gi damakta qurbani piribani numit chuppasi sumna khakki aikhoina allah khakki khallaga neba chadriba thaktriba mayam se iftar gi matam yorpa matam sida su ahaw ahaw ba chana ba thakna ba dastar khan sida aikoi gi mangdane ba leiribasi adubu allah gi maikeidegi chabagi hukum laktri fowa aikoi ising drop ama karigumba posak machet ama chadribane ba masigi halatsi uba matamda allah ge raham amasung karam se aikoi hai thabiye aduga aikhoina tawba dua khudimak ase allah taala na qabul tawbi baneba yengoba ramzanul mubarak ki thasida allah ge maikeidegi aikoi gi ithakta kayayamna rahmat amasung barkat leibano haibadu जब रमजानुल मुबारक की था से हेक लाख मतमदा अल्लाह ताला ना जन्नत की थोंगची लोइनमक हांगदोखरबनेबा मसिगी थोंगची रमजानुल मुबारक की था से लोइद्रि फोबा थोंग अम्म फोबा थिंगजनदेबा अदुगा अल्लाह ताला ना जहन्नम की थोंग लोइनमक थिंगजन खरबनेबा रमजानुल मुबारक की था से लोइद्रि फोबा जहन्नम की थोंग अम्म फोबा हांगदोकपिदेबा दुनिया से द लैरिबा शैतान पुन्नमक से अल्लाह ताला ना भजन खरबनेबा अदुगा जमीन से द कंफान से द लैरिबा जीब पुन्नमक अल्लाह ना हुकुम तौरिबनेबा नखोई रोजादार की दमकता द्वाय मगफिर तौबियोना इसिंग मनुंग द लैरिबा जीब पानबा मखलुक खुदिंगमक नसु रोजादार की दमकता द्वाय मगफिर तौबिरिबने अदुगा अल्लाह ताला ना अखोई लोइनमकता हाइरिबनेबा नखोई अइंगोंदा हाइनिंगबा निनिंगबा पुन्नमक निहौरो हाइहौरो नखोई की दुआ पुन्नमक अइना कबुल तौरनेना नखोई की गुना पुन्नमक कोक्थोक हलहौरो अइ लोइनमक कोक्थोक पिरगे असुगुमलबा यामना मतिक मगुल लैरबा रमजानुल मुबारक की थासिदा अखोइना अल्लाह दगी हाइहौदबा अल्लाह दगी निहौदबा हाइबसे अखोई की दिलैबक थीबने अदुना अखोई इफ्तार की मतम सिदा अल्लाह ताला दा दुआ तौबसे सुकाउ काउरोइसेबा अदुगा अखोई इफ्तार तंगमा मतमदा इफ्तार तौबा मतम सिदा कर्म दुआ सोनगदबनो हाइबदुगी मतंगदनेबा नबी करीम सल्लल्लाहु अलैहि वसल्लम इफ्तार तंगमा मतमदा मसिगी दुआ से सोलम्मेबा अल्लाहुम्मा लका सुमतु व अला रिज़्क़िका अफ्तरतु मसिगी दुआ सिगी अर्थ ए अल्लाह नहा खक्की दमक्तने अखोइना रोजा हेलिबसे अदुगा नहाकना पिरिबा चिंजाक्तगी अखोइ इफ्तार तौरिबसिने मसिगी दुआ सिना अखोइ इफ्तार तौद्रिङै ममांगदा सोनगदबनेबा मसिगी दुआ सिगी अतोपदा अखोइना लोइनमक फानरिबा दुआ चिंफा पुनरिबा दुआ अल्लाहुम्मा इन्नी लका सुमतु व बिका आमन्तु व अलैका
तवक्कलतु व अला रिज़्क़िका अफ़्तरतु मसिगी दुआसी फारगसु मसिगी दुआसी सोलगसु कैसु अकाइब लेते अदुगा अखोई इफ्तार तौरब मतुंग सिदा नबी करीम सल्लल्लाहु अलैहि वसल्लम न करम दुआनो बसोलम लिबसी अदुसु अखोई खंगसेब सहाबाई किराम रिज़वानुल्लाहि तआला अलैहिम अजमईन मखोइन हायब हुजूर सल्लल्लाहु अलैहि वसल्लम से इफ्तार तौरब मतुंग सिदा मसिगी दुआसी तौरम में ذهب الظمأ وابتلت العروق وثبت الأجر إن شاء الله मसीगी आर्थदि आराम खौरांग पुनम कोखन बिखरे खौनाउसु चोलहन बिरे इंशाअल्लाह अजर सवाबसु पिनबिगनि मसीगी दुआसी हुजूर सल्लल्लाहु अलैहि वसल्लम ना इफ्तार तौरब मतुंग दुदा सोलम में